Lengak asibu kannaba honakiba miyoisingda ticket pibani, lengak thugainaba honakiba singda ticket pikhidabani. CM BJP na lusing balengak asina lupka dabagum leiringida lengak asibu kannaba honakiba singda party gi ticket pibani. Lengak thugainaba honakiba singa duda ticket pidabani haina Manipur gi Chief Minister N Biren phongdokhe. Wafam sing asi handak pangthokadariba mikhal asida Sagolban Kendra da BJP gi mirep oigadoriba hauji Kendra sigi MLA oiriba RK Imo gi phiral singkhatpagi thorom do phongdokhibani. Phiral singkhatpa loiraba matungda Sagolban Mabudau Leikaida pangthokhiba miyamgi mifamda wangangladuna Chief Minister N Biren phongdokhibadadi BJP gi party ticket piraktaba du karigino haina munna khanbiyu matamama BJP na lusing balengak asibu thugaina bo honakiba singda party gi ticket pidabani. Lengak asibu thugaina bo honaba amadi ngamdragana party ticket amung piu haibadu kanana ticket pirakani. RK Imo yauna MLA kharana lengak kannaba honabada laukiba thodang adu miyamna henna khanglabani. Congress party na lengak ngi matamda tawramdaba sing BJP na lusing balengak asina tawri. BJP की पार्टी दी मियाम की दमकता लैबा असेंगबा पार्टी नी राजनीति तौगे हरबदी पुक्सेल सेंगबा मथौ ताई मतम लेनबगुम राजनीति तौरंबना ngasi state asi aduki matik phibam soklambani leibak nungsiba miam gi damakta khanba haysi hida kap laga oigadaba nate awabana thallaba lengak adu ngasi di loikhre lakliba mikhal asidadi BJP khaktagi oina lengak ama ohensi sel na miam bu leigani khanba mirep sing miam na para tambiba matam oire Wazau ngang basing miyam na para tambiu state asigi lonchat mamutta na khangdaba sing na state asibu nungsiba saraga ngangli basing asidagi section chi khulai pairaga kayam kuina leiba yagani political solution ama porakna ba honagani loina na covid vaccine mapung phana kapthok piu haina su CM na makha ta na miyam da appeal tawki pangthoki ba thoram adugi matang da wangang laduna Sagolban Kendra MLA RK Imo na hai minister leiba kendra na question duna leiriba Sagolban Kendra na minister leiba kendra singda hiram kaya da chaukhat pe heli Party nungsi harga party phiral mai thaba adudi party bu nungsi banate Congress ta ticket tanringi matamda kayarak ticket phangkhide adubu ticket pirak pamiyoida adumuk sawatki madu party nungsi bagi khudamni amarom da board khomda sinda paudana duna wangang na ba laibak thibani board maya da thabak tawbusing miyam na para tambisi haiki atopa pawmana mikhal nomaijing mita pangthoktana ba khongjang changsinkhre ECI da memorandum pisinkhre State asida phase ani thokna pangthokadariba tarani thoi suba Manipur Legislative Assembly election gi ahanba phase gi tha sigi tang kuntere ta pangthokadariba asi nomaijing numita tai masi India da tariba tribal khudimaki yenglaga numit amada onthokpiu natrabadi India gi chaurba democracy da achouba akaiba kaya lakpe ai haina Namdulong Baptist Church Imphal gi Pastor L Timothy phaumoina phongdorami Hiramasi gi matang da Namdulong da leiba Namdulong Baptist Church mamang da chathakiba wakat mifam da wafam asi mahang phongdokhibani All Manipur Christian Organization Sinduna Satakiba Wakat Mifamaduda L Timothy na makha taraduna Manipur da ahanba phase gi ona pangthokadariba mikhalasi Sunday numita tariba si semdokpiu haina kayarak mifam sathagre Sunday da tariba mikhalasi ngankhatpara natraga thengthabara ama tawraga numit asi semdokpiu natrabadi India da leiriba punbagi saktamasi kaitharakpa yabagi akiba lei haiki loina na mifamaduda Sunday da mikhal tawbiganu haibana singba kholaw kya su lawbuga loina na placard kya su sinaki Nakalamaromda Election Commission of India gi kanggu amang ngasi Manipur gi election gi thabak thoram yengsinba lakpagi Imphal International Airport ta thunglabada All Manipur Christian Association na ngai jinumita mikhal pangthokpa yaning de haina protest tawkre Election Commission of India gi mihut sing adu da association gi mai khedi gi memorandum amasu pisinduna nongai jing nattaba numita mikhal pangthokpina ba taksinkhre hairi atopa pawmana pen da bayawrakpadagi BJP gi marakta khaibung tabagi phibam da leire Mirabai Miyamgi interest thabak tawbagi mahutta khutta sakti paire haiduna BJP na satharliba sumnam sasan gi thawong ke asina ngasidi lamdamasi laibak tamba ngamdaba phibam da leire BJP masel phawba pendaba nungaina daba lakpadagi ngasidi BJP gi marakta khaibung tabagi phibam da leire haina PATHOKTUNA kendra gi MLA AK Mirabai na phongdokre wafam singasi tarani thoi suba Manipur Assembly mikhal da Congress ki ticket ta PATHOKTUNA kendra da mikhal thengnaga doriba kendra sigi MLA AK Mirabai gi phiral singkhatpagi thoram da pawmi singna wahang hangbagi pawkum piraduna mahang phongdokhibani mahang makha tana hai BJP na haukiba kumja 2017 mikhal mamang thamkiba manifesto kadai phawba thabak ta onthokhi natraga onthokhi de haiba du miyam na hena khangnarab wafamni miyam da oidaba wasak kya sakhiba dugi mahai handak pangthokadoriba mikhal asida miyam na soidana para ama tambiragani Lakliba mikhal asida Congress Party na seat kunthagi mathakta kaduna anoba Manipur gi anoba wari ama soidana Congress Party na semgani Democracy gi wahan thok nomo gi mangsilakliba iramdamasi nahuna namuka hena sap chaba democracy gi wahan thok leiba legislature executive amadi judiciary na maning tamna mathau pangthok pangamba lengak ama puraknaba miyam punna hona minarasi hainasu Mirabai na makata na phongdokhi atopa pawmana handak pangthokadoriba mikhal thengnagadoriba political party singi mirep singna mari lenaba aro singda mirep se pisinkhre
लाक्लिबा फेब्रुवारी 23 अहानबा तांककी ओइना पांगथोकदोरिबा 12 सुबा मणिपुर लेजिस्लेटिव असेंबली मिखलसिदा मिरेप ओइगदोरिबा मियोइसिंगना मखा ताना मिरेपसे पिसिननबा लेप्त्री मिरेपसे पिसिनबगी अहुबो नुमित थासगी अमदा ओइरबसु लोइरमदाई मिकुप्ता मिरेपसे पिसिननबा मरि लेनबा आरो सिंगी ऑफिसता थोमजिनरखी हाइरी इम्फाल ईस्ट डिस्ट्रिक्ट की ओइना ngasi अयुक्तगी हौदुना खेत्रिगांव केंद्रदा एनपीपी गी मिरेप ओइना थौरांगलिबा शेख नुरुन हसन हौजिक लेरिबा लेंगाक असिगी मिनिस्टर ओइरिबा थोंजू केंद्रदा मिरेप ओइना बथौरांगलिबा टी आर्ट्स बिसोरजित अंद्रो केंद्र की टी आर्ट्स श्यामकुमार खुराई केंद्र की ओइना एल रामेश्वर केंद्र सिमकी जेडीयू की मिरेप ओइना थौरांगलिबा टी लोकेंद्रो थोंजू केंद्र की एस निकेन केंद्र सिमक्तदगी जेडीयू की एस प्रेसोजित अंद्रो केंद्र की एनपीपी की लौरेनबम संजय यास्कुल केंद्र की टी आर्ट्स बृंदा लमलाई केंद्र की आरपीआई की पोइरे हनबा वांखई केंद्र की एनपीपी की वाई इरावत कैराव केंद्र की एनसीपी की एमआई खान्ना इम्फाल ईस्ट की आरोदा मखोई मखोई की मिरेपसे सिंह पिसिनख्रे इम्फाल वेस्ट डिस्ट्रिक्ट की ओइना कोंथौजम केंद्र की डॉक्टर सापम रंजन लमसांग केंद्र की एस राजेन मयांग इम्फाल की एनपीपी की उरिखिनबम रामेश कैसामथोंग केंद्र की बीजेपी की अलांगबम जॉनसन वांगोई केंद्र की ओ लुखोई उरिपो केंद्र की एन महानंदा उरिपो केंद्र की वाई जय कुमार सिंगजमई केंद्र की ओइनाम रोमेन सेंगमाई केंद्र की आर्ट्स डिंगो कैसामथोंग केंद्र की आरपीआई की टी आर्ट्स महेश लांगथबान केंद्र की ओ जॉय वांगोई केंद्र की सलाम जे सिंगजमई केंद्र की सापम रॉबर्ट पाछोई केंद्र की रामेश्वर लमसांग केंद्र की सुमति पाछोई केंद्र की सापम केबा नाउरिया पाखंग लाप केंद्र की एस सुभाष चंद्रना मखोई मिरेपसे सिंह इम्फाल वेस्ट की आरओ ऑफिस पिसिनख्रे मखाताना या स्कूल केंद्र की ओइना बीजेपी की ngमथंग हाउकिपसु कांगपोकपी की आरोदा मिरेपसे पिसिनकी मिरेप ओइगदबा तै मियोइ सिंह मिरेपसे पिसिनबा थौरांग तौरी हाइरी।